ꯃꯌꯥꯝꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯣꯡꯗꯝꯕꯒꯤ ꯇꯥꯏꯑꯣꯟꯅꯕ ꯄꯥꯎꯈꯨꯝ. ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯗ ꯑꯊꯧꯕ ꯃꯩꯇꯩ. ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ. ꯂꯩ ꯃꯇꯣꯟꯗꯨ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯑꯣꯛꯇꯣꯗꯒꯤ ꯂꯝꯈꯥꯏꯗ ꯀꯨꯝꯊꯍꯧꯏ. ꯃꯈꯨꯠꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯎꯕ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ. ꯂꯩ ꯃꯇꯣꯟꯅ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯆꯍꯤ 10ꯗ ꯉꯥꯏꯔꯤꯕꯤ ꯉꯥꯟꯕꯤꯗꯨ ꯆꯩꯐꯝ ꯅꯥꯏꯅ ꯌꯦꯡꯒꯣꯟ ꯃꯅꯨꯡꯗ ꯍꯤ ꯀꯞꯂꯒ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ. ꯂꯩ ꯃꯇꯣꯟ ꯃꯥꯒꯤ ꯃꯈꯨꯠꯇ ꯌꯥꯟꯕ ꯈꯥꯎ ꯑꯗꯨ ꯊꯝꯂꯒ ꯌꯦꯡꯒꯣꯟꯗ ꯆꯦꯟꯁꯤꯜꯂꯤ. ꯂꯩ ꯃꯇꯣꯟꯅ ꯌꯦꯡꯒꯣꯟꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ, "ꯕꯦꯝꯃ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯁ, ꯃꯃꯥꯏꯁꯤꯗꯤ ꯈꯨꯕꯥꯛ ꯃꯃꯤ ꯆꯥꯎꯅ ꯊꯥꯔꯦ ꯇꯧꯔꯤꯕꯁꯤꯗꯤ. ꯑꯁ, ꯃꯈꯣꯡ ꯃꯈꯨꯠꯁꯤꯁꯨ ꯆꯩꯐꯝ ꯉꯥꯛꯇ ꯉꯥꯏꯔꯦꯗꯅ ꯁꯤꯗꯤ." ꯉꯥꯟꯕꯤꯗꯨ ꯃꯃꯥ ꯎꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯦꯟꯅ ꯀꯞꯂꯛꯏ. ꯉꯥꯟꯕꯤꯅ ꯍꯤ ꯀꯞꯄꯒ ꯃꯃꯥꯗ, "ꯃꯥ, ꯑꯩ ꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦ. ꯄꯥꯕꯨꯡꯅ ꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯌꯦ. ꯑꯩ ꯄꯥꯕꯨꯡ ꯀꯤꯌꯦ ꯃꯥ." ꯂꯩ ꯃꯇꯣꯟꯅ ꯃꯆꯥꯅꯨꯄꯤ ꯉꯥꯟꯕꯤꯗꯨ ꯌꯦꯡꯒꯣꯟꯗꯒꯤ ꯇꯞꯅ ꯂꯧꯊꯣꯛꯏ. ꯂꯩ ꯃꯇꯣꯟꯒꯤ ꯅꯨꯄꯥ ꯏꯅꯥꯎꯆꯥꯗꯨ ꯏꯃꯨꯡꯗꯒꯤ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯂꯩ ꯃꯇꯣꯟꯗ ꯂꯥꯎꯔꯛꯏ, "ꯍꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡꯗꯣ ꯌꯦꯡꯒꯣꯟꯗꯒꯤ ꯂꯧꯊꯣꯛꯂꯤꯕꯗꯣ, ꯍꯥ?" ꯂꯩ ꯃꯇꯣꯟꯅ, "ꯀꯔꯤꯅꯣ? ꯑꯉꯥꯡ ꯐꯨꯕꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯐꯨꯅꯒꯦ? ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯍꯩ, ꯅꯪꯅ ꯀꯩꯊꯦꯜꯗ ꯅꯋꯥ ꯑꯉꯥꯡꯈꯩ ꯉꯥꯡꯅꯔꯨꯔꯒ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯃꯆꯤꯟꯒꯁꯨ ꯈꯨꯝꯕ ꯁꯥꯗꯅ ꯂꯩꯔꯝꯃꯨ ꯅꯪ." ꯏꯅꯥꯎꯆꯥꯗꯨ ꯆꯩ ꯄꯥꯏꯔꯒ ꯂꯩ ꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯐꯤꯡꯅ ꯆꯪꯂꯛꯏ. ꯂꯩ ꯃꯇꯣꯟꯗꯨ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯃꯄꯤ ꯇꯞ ꯇꯥꯔꯛꯏ. ꯑꯗꯨꯒ ꯏꯅꯥꯎꯆꯥꯗ ꯀꯤꯅ ꯌꯦꯡꯂꯒ ꯀꯞꯄꯒ, "ꯇꯥꯃꯣꯅ ꯋꯥꯈꯜ ꯇꯥꯕꯤꯔꯝꯂꯕꯗꯤ ꯑꯩꯅ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯆꯥ ꯌꯣꯟꯕ ꯆꯠꯂꯤꯕꯁꯦ ꯆꯠꯂꯝꯒꯗ꯭ꯔꯣ? ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨ ꯊꯛꯆꯤꯜꯂꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕꯒꯤ ꯃꯍꯨꯠ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣ. ꯑꯩꯁꯨ ꯄꯂꯛꯇ ꯆꯥ ꯌꯣꯟꯕꯁꯦ ꯆꯠꯂꯣꯏꯒꯦ. ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡ ꯃꯃꯥꯡꯗ ꯏꯀꯥꯏꯔꯕꯅꯦ." "ꯀꯔꯤ? ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯗ꯭ꯔꯤꯕꯗꯣ ꯆꯥ ꯌꯣꯟꯕ ꯆꯠꯄꯒꯤ ꯅꯃꯥꯗ ꯏꯔꯥꯡ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ, ꯍꯥ?" ꯏꯅꯥꯎꯆꯥꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯂꯩ ꯃꯇꯣꯟꯗ ꯁꯦꯠ ꯂꯥꯎꯅ ꯀꯟꯁꯤꯜꯂꯤ. ꯂꯩ ꯃꯇꯣꯟꯗꯨ ꯈꯣꯡꯐꯝ ꯂꯦꯡꯗꯦ. ꯏꯅꯥꯎꯆꯥꯅ ꯐꯨꯔꯤꯕꯗꯨ ꯅꯥꯏꯁꯨ ꯍꯥꯏꯗꯦ, ꯐꯨꯕ ꯂꯦꯞꯄꯣꯁꯨ ꯍꯥꯏꯗꯦ, ꯄꯦꯟꯅ ꯐꯨꯍꯜꯂꯤ. ꯏꯅꯥꯎꯆꯥ ꯑꯃꯗꯤ ꯂꯩ ꯃꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯆꯍꯤ 18ꯗ ꯉꯥꯏꯔꯤꯕ ꯃꯩꯔꯥꯕꯗꯨ ꯃꯝꯂꯤꯕ ꯑꯗꯨꯗ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ ꯃꯄꯥꯅ ꯃꯃꯥ ꯐꯨꯔꯤꯕꯗꯨ ꯌꯦꯡꯂꯤ. ꯃꯩꯔꯥꯕꯗꯨ ꯃꯄꯥꯗ ꯌꯦꯡꯂꯒ, "ꯄꯥꯕꯨꯡ, ꯅꯪ ꯁꯤꯈ꯭ꯔꯣꯕ? ꯅꯪ ꯁꯤꯕ ꯉꯥꯏꯕꯗ ꯏꯃꯥꯁꯦ ꯋꯥꯔꯝꯂꯅꯤ." ꯃꯩꯔꯥꯕꯗꯨ ꯃꯄꯥꯗ ꯑꯣꯟꯁꯤꯟꯕꯗꯤ ꯀꯤ. ꯃꯄꯥꯅ ꯃꯃꯥ ꯐꯨꯔꯤꯕ ꯆꯩ ꯑꯗꯨ ꯌꯦꯡꯂꯒ ꯂꯦꯞꯂꯤ. ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗꯅꯤ. ꯅꯨꯃꯤꯠꯁꯨ ꯊꯣꯛꯇ꯭ꯔꯤ. ꯏꯅꯥꯎꯆꯥꯗꯨ ꯂꯩꯀꯥꯏꯒꯤ ꯇꯟ ꯕꯣꯔꯥ ꯍꯧꯐꯝ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯆꯤꯗꯒꯤ ꯌꯨ ꯆꯦꯔꯪ ꯑꯃ ꯂꯣꯟꯅ ꯄꯨꯊꯣꯛꯂꯒ ꯆꯦꯔꯪꯗꯨ ꯃꯆꯤꯅ ꯆꯤꯛꯈꯥꯏꯔꯒ ꯃꯌꯥꯗ ꯊꯥꯡꯒꯠꯂꯒ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ. ꯑꯗꯨꯒ ꯌꯨꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯜꯂꯒ ꯃꯁꯥꯗꯨ ꯁꯖꯤꯡ ꯍꯧꯕꯗꯧꯅ ꯑꯃꯨꯛꯁꯨ ꯈꯪꯅꯤꯛ ꯅꯤꯛꯂꯤ. ꯏꯅꯥꯎꯆꯥꯗꯨ ꯃꯇꯣꯝꯇ ꯁꯨꯒꯠꯂꯒ, "ꯁꯤꯗꯤ ꯄꯣꯠ ꯀꯥꯞꯄꯤꯍꯦ. ꯑꯁ, ꯅꯤꯡꯊꯝꯊꯥ ꯃꯥꯟꯗ꯭ꯔꯦ ꯁꯤꯗꯤ. ꯑꯩꯕꯨ ꯐꯨꯔꯤꯠꯈꯥꯎꯗ ꯍꯋꯥꯏ ꯃꯔꯨꯀ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯖꯥꯠꯂꯥ?" ꯏꯅꯥꯎꯆꯥꯗꯨ ꯃꯁꯥꯗ ꯍꯥꯏꯔꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯋꯥꯏ ꯃꯔꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯃꯥ ꯃꯥꯔꯤ. ꯑꯗꯨꯒ ꯃꯇꯣꯝꯇ ꯏꯁꯩꯀꯁꯨ ꯉꯪꯂꯤ. "ꯌꯨ ꯅꯪ ꯀꯩꯗꯧ ꯂꯩꯔꯝꯃꯤ? ꯍꯣꯏ, ꯌꯨ ꯂꯩꯔꯕꯅꯤꯅ ꯊꯛꯑꯦ, ꯊꯛꯑꯕꯅꯤꯅ ꯉꯥꯎꯔꯦ, ꯉꯥꯎꯔꯕꯅꯤꯅ ꯍꯣꯏ ꯏꯁꯩ ꯃꯈꯥ ꯈꯪꯗ꯭ꯔꯦ." ꯏꯅꯥꯎꯆꯥꯗꯨ ꯏꯁꯩ ꯁꯛꯄ ꯂꯦꯞꯄꯒ ꯃꯁꯥꯗꯨ ꯍꯥꯏꯔꯤ. "ꯀꯗꯥꯏꯁꯤꯗꯤ ꯍꯋꯥꯏ ꯃꯔꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦꯅ. ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯐꯖꯅ ꯀꯥꯞꯄꯤ ꯍꯩꯕꯣ. ꯇꯔꯪꯒ ꯂꯣꯏ ꯆꯠꯂꯦꯗ. ꯑꯣ, ꯍꯣꯇꯦꯜꯒꯤ ꯐꯛꯂꯥꯡꯗ ꯀꯥꯎꯖꯦꯡ ꯃꯄꯤ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯡꯉꯦꯍꯦ. ꯃꯁꯤꯅ ꯃꯔꯤꯕ ꯐꯖꯅ ꯌꯥꯔꯅꯤ. ꯍꯣꯏꯗ, ꯍꯤꯡꯅ ꯍꯦꯛꯇ ꯁꯥꯏꯔꯒꯦꯗ." ꯏꯅꯥꯎꯆꯥꯗꯨ ꯆꯦꯔꯪ ꯃꯆꯤꯟꯗꯨ ꯆꯨꯞꯄꯒ ꯌꯨꯗꯨ ꯖꯣꯔꯣ ꯂꯥꯎꯅ ꯂꯦꯞꯇꯅ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯈꯨꯠ ꯑꯣꯏꯅ ꯆꯞꯄꯒ ꯐꯥꯔꯤꯕ ꯀꯥꯎꯖꯦꯡ ꯑꯗꯨ ꯃꯀꯣꯛꯇꯨ ꯃꯦꯠꯈꯥꯏꯔꯒ ꯍꯤꯡꯅ ꯖꯣꯞ ꯁꯥꯏꯖꯤꯟꯈꯤ. ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯑꯣ, ꯁꯤꯕꯨ ꯂꯥꯏꯇꯣꯟꯖꯝꯒꯤ ꯏꯅꯦ ꯄꯨꯔꯅꯤꯃꯥꯁꯤꯒꯤ ꯍꯣꯇꯦꯜ ꯇꯧꯔꯝꯕꯗꯣ ꯅꯠꯇ꯭ꯔꯣ? ꯁꯣꯠꯃꯟꯗꯅ ꯇꯣꯛꯈꯤꯕꯗꯣ. ꯅꯨꯡꯁꯤꯍꯦ ꯏꯅꯦ ꯅꯪꯁꯨ. ꯅꯣꯡꯃ ꯑꯩꯅ ꯇꯟ ꯁꯣꯠꯄ ꯆꯪꯕꯗ ꯂꯨꯄꯥ 550 ꯁꯤꯠꯂꯦꯅ ꯍꯔꯥꯎꯅ ꯂꯩꯔꯝꯕꯗꯣ. ꯑꯩꯅ ꯏꯅꯦ ꯄꯨꯔꯅꯤꯃꯥꯁꯤꯗ, 'ꯏꯅꯦ, ꯉꯁꯤꯒꯤ ꯌꯥꯝꯒ ꯊꯥꯎꯒ ꯂꯩꯕꯗ
lupa kayadi changkhre hangbada inena ngasigi thau liter aniga yam kg ahunga tan hawkhre aduga lupa chamanga kun sitlena harawramada onthokpa laikai ni inaw chadu phaklangda ngaraga hagolai aduga koina mu yengi lambigi wangmada leiba mathon ahum wangba cheki phajaba yum aduda amuk yenglaga asibu pradhangi yumdo natro ibo nangi yumdudagi hena wangba madi sani he aiso bot kadri kandana tamo nanabu nungsibi masira khonga kolaga kaptana migi letrinda khong hami phawba he tamo na khong hamba loiba ngaijari tamo unaba lakjari kaina migi lukhraba jingkhai laikase pallaga wasatana aduga bot kara kandana tamo nang kapthura kaina ibo nang bom lang sini he soiroi nang aisu manungi mi yam tinari jani job karki sel khara huralaga saba nangi nayumdo aina nawas lobide nate akhoi baji sikhibado chahi taru hare ko ha aduga masi hurana pradhan ngakha sina akhoi baji gi job karki bank account ka hangdok leirambagi wani tan tawdradi akhoi magi bank account ga pairamdoni masina ado ima dei chanabada bp pokharaga sikhibada chahi tara suri tan jaradi masigi pradhan se film star kaiku gogun bala soma hogi job card account ka pairamdoni moidi thangmai ban sagon bandeni laikai gi nupa amma walking tholai aduga inaw chada laknarami tanaw cha yam ngana ngawi ko hey narana thakpro ha ngawning draga tokni tuminna adum chalo inaw chadu pradhangi yumduda amuk yengaga nawas lobi de ainana yum thakta helicopter tabu yaba yum sadoni helicopter bu kayam luba bono ijan pa mairabadu pilot ko ohelaga helicopter ama ko puhalaklaga yum thakta dokta halalore sini kaino pilot haisha inaw chadu wathingang mayaba ngangnamlaga makhut masado haidana lamida chatkre ayuktu laimatonso khoirambang kaithenda chayon ma chatkre laimatondu patpham singda chayon ma hagolakpaga irang thoina khudakta lambi thingjingkhibadagi laimaton support ka amata yolamdana gari parking lomda chelai tanjaduda gari su tongba amuk phangdre uchinna chinna mamlakanda magic tata maningda naplaga mayum yongnaba lakli gari manungda passenger singsu magi pendaba wakhalon phangdoknari ahan nupi amana yam sauna lambi mataida khundaba moina kusini tawribase manipur se moina palabro ha moi mase muknaraga ngamdraga karigi lambi thinglibano mathibong singdo mayumda paisin thamjilaga no magi chengwan bai khoida asuk yamna awaba piribase karigino kaino matawbagi su nunglangoi dok paisilaga lambi thingjanba aikhodi yam wari posisu amata yolaktre ngasi pot yondrabanina hayengdi karaidagi barana pot yonba amuk lakani pot singsisu har hapaga thaba ngakta ngairebanina hayeng yobodadi loina patlani passenger singdu magi pendaba kaya phongdoknarami laimatonsu makuto chetna pairaga gari maningduda tongli numidang laimatonu thengna lai haibagi inawchaga amuk khatnarami inawchana laimatondu phubirami ayu ama mukni inawchado nauri ama pairaga laikagi yumlakta sendrang kapli aduga matomta wari su sajari uche kaya disure phuri khawda yaurise sidi ani khaktanina mari ba konaroi yongchakta lam khunu madi tonge khara naksilaga kapke inawchado lam khunuda yenglaga matomta matingka susunge horen mathasi thawni linthatlaga thum thakchilaga thawda phajjana tawraga takhilambam ta kondumga phaminaba konarani inawchado khunududa naurina set auna kapsele adubu palhaudre inawchado lepaga ada
Mirang chaba yaba. Ahum mari thurise. Chaina ko tharaga marirage. Asisu sai badum nungai bani. Khadang nomba adum yaraba potni. Inau chado mirang macha amaga tinkang khara pharaga takhelamba mama kondum hoide changkhri. Laimaton su ayukto khoiramban ima kaithen marakta chayon ba chatli. Laimaton ga hotel tawinariba ini asangbina laimatonda cha lona lona. Laima aikhoi ani gi sibu anakpada leiba hospital singsisu yoksinsira. Polaki chayon mi singse yamsilakpase posi yamna hanthara ine. Yengu asomgi ngane kabuk lagi hotel se hanadi mama tomna tawrambani. Ado ngasi ayuk asida amuk tan chayon bi nupi naha ama hapkalaklay. Nungthildasu singju boragi amuk hapchilaklay. Yon machapasu mana hikta hanki. Migi chak chabatok na ba matamka khangdraba khangde moise. Laimatona ine aikhoi sungan na yon machat na batawse. Ado nang di imong pubani. Ayuk nga na di karam hanya lakani. Namay duso loy na kairi. Inaw jana kayam na mupubide. Laimaton tando tumin na takli ini asang bina. Laimaton ini. Ibema nang ginupado borada hu hapchilaga yuga mari halaga hato asira. Laimaton do noklaga tando takli ini asang bina. Moidi tinkang uba yadabani. Yulobu hekta chenkibani. Ichanu pasuni chapmane. Kaujing ama ubada pharaga yugi hekta mariribani. Ine ai haujiti karimata khandreda. Numi khudingi man ai phulairabanina chaisu khangi. Aisu khangida. Nangna haujik thainaribado aina chahi nipugi mamangda thainaraklabani. Adubu ichanupa machin khara phattaba ma yauri nisa chadaba. Mana charakpadagi mana muk mapado toina totpa sanba horakpadagi haujikti noi khurado mahu kharadi chamme. Nanaw nupadudi ko noi khurana wa ma hek ngangmada lamaga hekta thajinkhibini. Ine adudi tawhangano. Mina usikhiroye ibema maram chatnani khandokleda huning pujasano. Noi khurana ai phuraklibase chahi 30 ni. Adusu ayuk numidang yu thaklaga. Haujikpudi masado solabanina machanupana sa phubidre. Numidang wairam Laimatondo mayumda halai. Mana tongbo oktodo lamkhaida khame. Numidang wairam oibaduda lambisu gari khara chilli. Mama mapa na warakpa ngamdraba nahamacha singsu gari macha achauba singdo 60-70 speed mathakta control ngamdaba makhai yangna thaunari. Laimatondo lambi hek lage tawbaga gari macha ama speed kanna laimadu khetlaga thauki. Laimatondo swai lawi. Is garino siramdida. Lai suthandi jin khraba kana sida wakan onthokna ta khideda hojikang yangang singse. He gari do tamna thawni noiba longa sira kanda penga daba thabakto tawnuni he noi. Laimatondo gari macha duda yenglaga lauringai gari macha ani ahum amaso Laimatongi mamang samlaga yangna sasat launa amuk thauki. Laimatondo khangprek khanglaga lamigi mataida amuk chenthoe. Is garino hojika angang singsigi wakhalasibo. Laimatondo magi mobile do bag tagi lauthoklaga. Sidi mobile gi torchlight se thalaga lamise lan mana phani. Mamsi lakpa kan lapna lakpa gari singsina agi mobile gi torchlight se unaba mai se thalagi. Laimatondo magi mobile gi torchlight to lambi gi nak yeta lapna tharokpa gari singda utlaga hai aduga lambi do lan thoi. Arapada miyoi khara lambi gi mayaida sensing khibadu Laimatona lapna yengi. Kaidaro jano lambi mayaida mayam sinsina kribase. Laimatona uribado gari kana thauna khiba angang singduna accident tawbadune. Accident maphamda ahal amana hey kana no hospital da pusina noiba. He angang aktani ne siri bani se siodaba amasidi maphaigal se tekla male. Oh saru se loni kapthoklaga leirine. As amasisu mathabaki saru ahum se tekla male do. Sikhibaduna sikhrabasu hinghauribana khoi anidi soinaiba miyoi haibadu oiraga sangkhra punsi ase wana hingdauridako. Nakhoi ani gi khanbada napagumba aidi wareda ibungoni. Nupi naha amana mayam karigumba mata haijage
ꯃꯝꯁꯤꯜꯂꯛꯂꯕꯗꯤ ꯏꯁꯥꯒꯤ ꯃꯣꯕꯥꯏꯜꯒꯤ ꯇꯣꯔꯆꯂꯥꯏꯠꯁꯤꯡꯗꯣ ꯀꯥꯞꯄꯒ ꯂꯝꯕꯤ ꯂꯥꯟꯕꯤꯌꯨꯀꯣ꯫ ꯒꯥꯔꯤꯁꯤꯡꯁꯦ ꯇꯞꯅ ꯑꯃꯠꯇ ꯊꯧꯅꯗ꯭ꯔꯤ꯫ ꯅꯪꯁꯨ ꯑꯩꯁꯨ ꯇꯞꯅ ꯊꯧꯅꯔꯝꯂꯕꯗꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯎꯔꯝꯂꯣꯏ꯫ ꯅꯍꯥ ꯑꯃꯅ ꯀꯔꯦꯝꯅꯅ ꯃꯣꯕꯥꯏꯜ ꯄꯥꯏꯗꯕꯁꯤꯡꯗꯤ ꯀꯔꯤ ꯊꯥꯜꯂꯒ ꯂꯝꯕꯤ ꯂꯥꯟꯗꯣꯏꯕ ꯏꯇꯩꯃ? ꯍꯦ, ꯅꯣꯏꯅ ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧꯔꯝꯂꯕꯗꯤ ꯃꯣꯕꯥꯏꯜꯗ ꯇꯣꯔꯆꯂꯥꯏꯠ ꯊꯥꯜꯂꯒ ꯂꯝꯕꯤ ꯂꯥꯟꯕꯒꯤ ꯋꯥꯈꯜꯁꯦ ꯊꯣꯛꯂꯝꯂꯣꯏ꯫ ꯇꯣꯔꯆꯂꯥꯏꯠ ꯊꯥꯜꯂꯒ ꯂꯝꯕꯤꯁꯨ ꯂꯥꯜꯂꯝꯃꯣꯏ꯫ ꯒꯥꯔꯤꯅ ꯊꯣꯝꯕꯗ ꯁꯣꯛꯂꯤꯕ ꯁꯤꯔꯤꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯉꯥꯛꯇꯅꯤ꯫ ꯅꯪꯁꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯏꯕꯨꯡꯉꯣ꯫ ꯅꯪ ꯁꯤꯒꯗꯕ ꯀꯨꯏꯔꯣꯏꯗꯕ ꯑꯉꯥꯡꯅꯤ꯫ ꯅꯪꯒꯤ ꯒꯥꯔꯤꯅ ꯊꯣꯝꯂꯨꯕ ꯃꯍꯩꯔꯣꯏꯗꯣ ꯍꯧꯖꯤꯛꯁꯨ ꯂꯥꯌꯦꯡꯉꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯅꯃꯥ ꯅꯄꯥꯗꯣ ꯄꯥꯈꯜ ꯑꯃꯗ ꯇꯨꯝꯃꯤꯗꯨꯅꯤ꯫ ꯅꯍꯥꯗꯣ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡ ꯂꯩꯃꯇꯣꯟꯗꯨ ꯃꯩꯔꯥꯕꯒ ꯃꯆꯥꯅꯨꯄꯤ ꯉꯥꯟꯕꯤꯒ ꯄꯨꯟꯅ ꯐꯃꯨꯡꯗ ꯐꯝꯂꯤ꯫ ꯂꯩꯃꯅ ꯉꯥꯟꯕꯤꯗ "ꯕꯦꯝꯃ, ꯉꯁꯤꯗꯤ ꯅꯄꯥꯅ ꯐꯨꯗ꯭ꯔꯣ?" "ꯏꯃꯥ, ꯉꯁꯥꯏꯁꯨ ꯇꯥꯆꯧ ꯑꯩꯈꯣꯏꯕꯥꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯜꯂꯛꯑꯒ ꯆꯔꯥ ꯋꯥꯟꯒꯦ ꯇꯧꯔꯤꯉꯩ ꯄꯥꯕꯨꯡꯅ ꯌꯨ ꯉꯥꯎꯔꯒ ꯐꯨꯒꯦ ꯇꯥꯅꯩ꯫ ꯇꯥꯆꯧꯗꯤ ꯀꯥꯡꯈ ꯃꯈꯥꯗ ꯂꯣꯠꯂꯤ, ꯑꯗꯨꯒ ꯑꯩꯅ ꯕꯣꯕꯣꯛ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯣꯠꯂꯤ." ꯃꯩꯔꯥꯕꯅ "ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯁꯦ ꯐꯨꯕ ꯉꯝꯃꯅꯤ." "ꯑꯗꯨ ꯇꯧꯕ ꯌꯥꯗꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯀꯅꯥꯝꯇꯅ ꯎꯁꯤꯠꯂꯔꯣꯏ꯫ ꯄꯥꯕꯨꯡꯅ ꯏꯃꯥꯗ ꯐꯨꯔꯤꯗꯨꯗꯤ ꯃꯤꯅ ꯎꯁꯤꯠꯄꯒꯤꯔ ꯑꯗꯨꯗꯤ ꯏꯃꯥ?" ꯇꯟꯖꯥꯗꯨꯗ ꯂꯩꯃꯇꯣꯟꯒꯤ ꯃꯄꯥꯝꯗꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯂꯩꯃꯇꯣꯟꯅ ꯐꯣꯟꯗꯨ ꯑꯣꯛꯂꯒ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯔꯒ "ꯅꯕꯣꯛꯀꯤ ꯐꯣꯟ ꯂꯥꯛꯏ꯫ ꯍꯜꯂꯣ ꯏꯃꯥ." ꯂꯩꯃꯇꯣꯟꯒꯤ ꯃꯃꯥꯅ "ꯏꯕꯦꯝꯃ." "ꯇꯥꯔꯦ ꯏꯃꯥ." "ꯑꯣ, ꯑꯉꯥꯡꯁꯤꯡꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕ ꯏꯕꯦꯝꯃ?" "ꯆꯥꯔꯦ ꯏꯃꯥ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯔꯕꯣ?" "ꯆꯥꯔꯦ ꯆꯥꯔꯦ꯫ ꯏꯅꯥꯎꯆꯥꯗꯤ ꯂꯩꯕ꯭ꯔꯥ?" "ꯂꯩꯇꯤꯌꯦ ꯏꯃꯥ. ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯦꯟ ꯔꯣꯗꯇ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯌꯦꯡꯉꯨꯅꯦꯅ ꯆꯠꯈꯤꯌꯦ, ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ. ꯍꯤꯗꯥꯛꯇꯤ ꯉꯥꯎꯈꯤꯕ꯭ꯔꯥ?" ꯉꯥꯟꯕꯤꯅ ꯃꯕꯣꯛꯇ ꯂꯥꯎꯁꯤꯜꯂꯤ꯫ "ꯕꯣꯕꯣꯛ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯑꯣꯛꯆꯥꯛ ꯃꯅꯝ ꯅꯝꯕꯅꯦ, ꯑꯗꯨꯒ ꯑꯄꯨꯝꯕ ꯃꯅꯝꯁꯨ ꯅꯝꯕꯅꯤ." ꯂꯩꯃꯇꯣꯟꯒꯤ ꯃꯃꯥꯗꯣ ꯐꯣꯟꯗ ꯅꯣꯛꯂꯤ꯫ ꯂꯩꯃꯇꯣꯟꯒꯤ ꯃꯃꯥꯅ "ꯅꯄꯥꯗꯣ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯌꯨꯅꯦ ꯕꯦꯝꯃ." ꯃꯩꯔꯥꯕꯅ "ꯕꯣꯕꯣꯛ, ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯕꯣꯕꯣꯛ ꯍꯣꯏꯗ ꯂꯩꯔꯒꯦ." "ꯑꯩꯅ ꯂꯩꯔꯁꯦ ꯍꯥꯏꯔꯒ ꯅꯃꯥꯅꯁꯨ ꯌꯥꯗꯅ." ꯉꯥꯟꯕꯤꯅ ꯃꯕꯣꯛꯇ "ꯕꯣꯕꯣꯛ, ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯐꯨꯅꯕ ꯑꯀꯟꯕ ꯃꯤ ꯑꯃ ꯊꯥꯔꯣ ꯁꯤꯗ." ꯂꯩꯃꯇꯣꯟꯒ ꯃꯃꯥꯒꯗꯨ ꯅꯣꯛꯂꯤ꯫ ꯃꯩꯔꯥꯕꯅ "ꯕꯣꯕꯣꯛ, ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯅꯦꯛꯂꯒ ꯐꯨꯗꯠꯇꯣꯏꯅꯤ ꯑꯩꯅ. ꯅꯨꯡꯅ ꯊꯣꯝꯗꯣꯏꯅꯤ." ꯂꯩꯃꯇꯣꯟꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ "ꯏꯕꯨꯡꯉꯣ, ꯅꯪ ꯃꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯦꯃꯤ." ꯃꯃꯥꯅ ꯐꯣꯟꯗꯒꯤ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯔꯦꯁꯤ ꯂꯥꯛꯑꯣꯗ. ꯅꯪꯒꯤ ꯆꯥ ꯌꯣꯟꯕꯗꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯠꯂꯣ. ꯅꯛꯄꯁꯨ ꯁꯤꯅ ꯍꯦꯜꯂꯤ." "ꯏꯃꯥ, ꯅꯤꯉꯣꯟꯅ ꯃꯄꯥꯝꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯌꯦ. ꯏꯅꯝꯃ ꯍꯣꯏꯅ ꯑꯩ ꯅꯨꯡꯁꯤꯔꯣꯏꯌꯦ. ꯏꯅꯝꯃ ꯍꯣꯏ ꯇꯥꯆꯧ ꯍꯣꯏꯗ ꯌꯦꯠꯂꯦ ꯍꯥꯏꯒꯅꯤꯌꯦ. ꯏꯃꯥ, ꯅꯤꯉꯣꯜ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤꯀꯣ. ꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯉꯣꯜ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦꯀꯣ. ꯑꯩꯕꯨ ꯉꯥꯛ ꯁꯦꯟꯅꯕꯤꯒꯗꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯁꯥ ꯉꯥ ꯂꯣꯏꯅꯕꯗꯧꯅ ꯂꯣꯏꯅꯕꯤꯔꯤ. ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯑꯅꯤꯁꯦ ꯄꯣꯛꯂꯝꯗ꯭ꯔꯕ, ꯏꯃꯥ, ꯑꯩꯅ ꯍꯥꯟꯅ ꯁꯤꯈꯤꯕꯁꯨ ꯌꯥꯏꯌꯦ." ꯂꯩꯃꯇꯣꯟꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯃꯃꯥꯁꯨ ꯐꯣꯟꯗ ꯀꯞꯂꯤ꯫ ꯕꯦꯝꯃꯗꯣ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯩꯔꯥꯕꯗꯨ ꯃꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯒꯤ ꯂꯦꯞꯇꯅ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯌꯦꯡꯂꯒ ꯑꯄꯤꯛꯄ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯨꯠꯇꯨꯝ ꯇꯥꯔꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯏꯅꯥꯎꯆꯥꯗꯨ ꯌꯨ ꯇꯞ ꯇꯥꯈꯩ ꯉꯥꯎꯔꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯂꯩꯃꯇꯣꯟꯗꯨ ꯀꯧꯔꯤ꯫ ꯂꯩꯃꯇꯣꯟꯗꯨ ꯀꯤꯕꯗꯒꯤ ꯈꯨꯝꯗꯦ꯫ ꯃꯩꯔꯥꯕꯅ "ꯏꯃꯥ, ꯄꯥꯕꯨꯡꯅ ꯀꯧꯔꯤ." "ꯏꯕꯨꯡꯉꯣ, ꯀꯧꯁꯅꯨ, ꯈꯨꯝꯒꯅꯨꯀꯣ." ꯃꯩꯔꯥꯕꯗꯨ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯧꯒꯠꯂꯒ ꯐꯝꯃꯤ꯫ ꯏꯅꯥꯎꯆꯥꯗꯨ ꯊꯣꯡꯗꯨ ꯀꯧꯈꯥꯏꯔꯒ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ꯫ ꯂꯩꯃꯇꯣꯟꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯒ ꯏꯅꯥꯎꯆꯥꯗꯨ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯏꯅꯥꯎꯆꯥꯅ "ꯅꯪꯒꯤꯁꯦ ꯇꯨꯝꯁꯤꯟꯅꯔꯤꯔꯣ ꯍꯥ? ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯈꯪꯉꯗꯤ ꯊꯣꯡꯁꯦ ꯀꯔꯤꯒꯤ ꯂꯣꯜꯂꯤꯕ?" ꯃꯩꯔꯥꯕꯗꯨ ꯃꯄꯥꯗ ꯁꯥꯎꯅ ꯌꯦꯡꯉꯤ꯫ ꯏꯅꯥꯎꯆꯥꯅ "ꯑꯁꯤꯃꯁꯨ ꯆꯥꯎ ꯁꯥꯡꯂꯛꯂꯕꯅꯤꯅ ꯑꯩꯉꯣꯟꯗꯒ ꯁꯪꯒꯠꯇꯅ ꯌꯦꯡꯉꯤꯅꯦ." ꯏꯅꯥꯎꯆꯥꯗꯨ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯤ ꯆꯪꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛ ꯊꯥꯖꯤꯟꯕꯤꯔꯤ꯫ ꯂꯩꯃꯇꯣꯟꯅ ꯏꯅꯥꯎꯆꯥꯗꯨ ꯏꯟꯊꯣꯛꯂꯒ ꯃꯩꯔꯥꯕꯗꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯏꯅꯥꯎꯆꯥꯅ ꯂꯩꯃꯇꯣꯟꯗꯨ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫
ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯏꯅꯥꯎꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃꯇꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯅꯥꯝꯇꯅ ꯆꯪꯗꯦ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯃꯥꯏꯕꯝꯒꯤ ꯈꯝꯕꯅ "ꯏꯃꯥ, ꯈꯥꯝꯕꯗꯤ ꯌꯥꯝ ꯆꯪꯅꯤꯡꯉꯤ ꯑꯗꯣ ꯇꯥꯏꯅꯧꯆꯥꯒꯤ ꯋꯥꯉꯥꯡꯗꯣ ꯑꯇꯥꯕ ꯑꯩ ꯐꯥꯎꯕ ꯍꯪꯒꯣꯏꯕ ꯐꯥꯎꯏꯅꯤ"꯫ ꯈꯝꯕꯒꯤ ꯃꯃꯥꯅ "ꯏꯕꯨꯡꯉꯣ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ꯫ ꯅꯇꯩꯃꯁꯦ ꯏꯅꯥꯎꯆꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯨꯕꯗ ꯅꯣꯡꯃꯗꯤ ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯟꯕꯗ ꯁꯤꯕ ꯌꯥꯏꯅꯦ꯫ ꯂꯥꯏꯕꯛ ꯊꯤꯗꯅ ꯂꯩꯃꯇꯣꯟꯁꯦ ꯂꯩꯇꯕ ꯊꯣꯛꯂꯣ꯫ ꯑꯉꯥꯡ ꯑꯅꯤꯁꯦ ꯉꯥꯎꯗꯅ ꯆꯠꯀꯗꯣꯏꯅꯤ"꯫ "ꯏꯃꯥ, ꯅꯍꯥꯟꯁꯨ ꯈꯥꯝꯕ ꯆꯪꯂꯨꯏꯀꯣ ꯑꯩꯗꯣ꯫ ꯇꯥꯗꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ? ꯅꯇꯩꯃꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯥꯌꯦ ꯑꯩꯉꯣꯟꯗ꯫ ꯑꯩ ꯃꯥꯏꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯒꯠꯂꯛꯇꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯑꯕꯅꯤ꯫ ꯉꯔꯥꯡ ꯑꯃꯨꯛ ꯆꯪꯉꯨꯕꯗꯣ ꯇꯥꯏꯅꯧꯆꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯕꯦꯝꯃꯗꯣ ꯑꯩꯒ ꯃꯁꯛ ꯃꯥꯟꯅꯩ ꯀꯥꯏꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯎꯔꯤ ꯃꯥꯒꯤꯁꯦ ꯏꯃꯥ꯫ ꯏꯇꯩꯃ ꯂꯩꯃꯗꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯅ ꯂꯩꯍꯧꯔꯕꯅꯤ ꯏꯃꯥ"꯫ ꯈꯝꯕꯒꯤ ꯃꯃꯥꯅ "ꯅꯪꯅ ꯏꯀꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯊꯪꯅꯕꯅꯤ꯫ ꯇꯥꯅ ꯇꯥꯅ ꯎꯅ ꯎꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯇꯣꯟꯕ ꯃꯤꯅ ꯇꯧꯒꯗꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯩꯗꯤ ꯇꯥꯕ ꯌꯦꯡꯕ ꯉꯝꯗꯦꯕꯨ꯫ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯒꯥꯔꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯏꯅꯥꯎꯆꯥꯁꯦ ꯊꯣꯝꯗꯠꯂꯒ ꯍꯥꯠꯇꯣꯛꯂꯣꯗꯅ ꯍꯥ? ꯅꯇꯩꯃ ꯂꯩꯃꯇꯣꯟꯅꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯂꯣꯏ ꯈꯜꯂꯤ꯫ ꯃꯥꯁꯨ ꯃꯋꯥꯁꯦ ꯁꯤꯕ ꯉꯥꯏꯔꯝꯕꯁꯨ ꯌꯥꯏ"꯫ ꯈꯝꯕꯗꯨ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯌꯥꯎꯕ ꯕꯣꯂꯦꯔꯣꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯃꯃꯥꯗ ꯄꯤꯔꯒ "ꯏꯃꯥ, ꯅꯪ ꯍꯌꯦꯡꯗꯒꯤ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯤꯔꯒꯦ꯫ ꯅꯪꯅ ꯑꯣꯏꯅ ꯊꯣꯝꯃ ꯍꯥꯜꯂꯣ"꯫ ꯈꯝꯕꯒꯤ ꯃꯃꯥꯗꯨ ꯒꯥꯔꯤ ꯁꯣꯗꯨ ꯈꯝꯕꯒꯤ ꯇꯦꯕꯜꯗ ꯊꯝꯂꯒ "ꯂꯩꯃꯇꯣꯟꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯀꯟꯅ ꯀꯞꯈ꯭ꯔꯦꯗ꯫ ꯑꯩꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯦꯗ"꯫ ꯈꯝꯕꯒꯤ ꯃꯃꯥꯗꯨ ꯀꯥꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ꯫ ꯈꯝꯕꯗꯨ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯒ "ꯉꯁꯤꯗꯤ ꯇꯥꯏꯅꯧꯆꯥꯁꯦ"꯫ ꯃꯤꯅꯠ 15ꯒꯤ ꯃꯇꯨꯡ ꯏꯅꯥꯎꯆꯥꯅ ꯂꯩꯃꯇꯣꯟꯒꯤ ꯀꯥꯗ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯂꯛꯄꯗꯣ "ꯅꯇꯩꯃ ꯂꯩꯃꯇꯣꯟꯁꯦ ꯅꯪꯒꯤ ꯅꯨꯄꯤꯔꯣ ꯍꯥ? ꯑꯣꯏꯅꯤꯡꯂꯗꯤ ꯅꯌꯨꯝꯗ ꯄꯨꯒꯤ ꯄꯨꯖꯈ꯭ꯔꯣ"꯫ ꯈꯝꯕꯅ "ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯔꯤ ꯑꯃꯨꯛꯀ ꯍꯥꯏꯔꯛꯈꯣ"꯫ "ꯍꯣ ꯏꯃꯥ, ꯑꯩ ꯁꯤꯔꯦ". ꯏꯅꯥꯎꯆꯥꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯈꯝꯕꯅ ꯏꯅꯥꯎꯆꯥ ꯐꯨꯕꯗꯨ ꯂꯥꯞꯅ ꯇꯥꯔꯤ꯫ ꯃꯧ ꯑꯃꯁꯨ ꯀꯟꯅ ꯂꯥꯎꯔꯤ "ꯍꯩ ꯈꯝꯕ, ꯐꯨꯒꯦꯁꯨ ꯃꯥꯡꯒꯣꯟꯗ ꯆꯤꯡꯊꯣꯛꯂꯒ ꯐꯨꯅꯦ꯫ ꯇꯨꯝꯕꯒ ꯌꯥꯗꯕꯒ ꯐꯝꯂꯒ ꯌꯦꯡꯒꯦ"꯫ ꯇꯈꯦꯜꯂꯝꯕꯝꯒꯤ ꯀꯣꯟꯗꯨꯝꯁꯨ ꯉꯁꯤꯗꯤ ꯈꯔ ꯅꯣꯔꯃꯦꯜꯗ ꯂꯩꯕ ꯃꯥꯜꯂꯤ꯫ ꯇꯥ ꯀꯣꯟꯗꯨꯝꯅ "ꯑꯩꯕꯨ ꯏꯅꯥꯎꯆꯥꯁꯦ ꯃꯥꯒꯤ ꯌꯨꯗ ꯎꯇꯤ ꯊꯣꯡꯕꯗ ꯍꯥꯞꯄ ꯁꯣꯗꯥꯕꯒꯞꯇꯣ ꯍꯥꯞꯆꯤꯜꯂꯒ ꯄꯤꯊꯛꯂꯁꯤꯔꯥ? ꯃꯗꯨ ꯄꯤꯊꯛꯂꯗꯤ ꯊꯥ ꯑꯃꯗ ꯇꯨꯅꯤꯁꯦ ꯏꯅꯥꯎꯆꯥꯁꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯈꯨꯑꯣꯁꯦ ꯀꯥ ꯑꯃ ꯍꯦꯜꯂꯤ"꯫ ꯈꯝꯕꯗꯨ ꯈꯣꯏꯖꯩꯃꯨꯛ ꯆꯥꯎꯕ ꯋꯥꯁꯥ ꯁꯥꯖꯩ ꯑꯃ ꯄꯥꯏꯔꯒ ꯏꯅꯥꯎꯆꯥꯗꯨ ꯃꯥꯡꯒꯣꯟꯗ ꯆꯞꯄꯒ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯈꯝꯕꯗꯨ ꯊꯣꯡꯒꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯏꯅꯥꯎꯆꯥꯗꯨ ꯃꯥꯡꯒꯣꯟꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯂꯤ꯫ ꯃꯔꯛ ꯃꯔꯛꯇ ꯂꯣꯛꯁꯨ ꯈꯨꯔꯤ ꯑꯗꯨꯒ ꯈꯝꯕꯒꯤ ꯃꯤꯡꯁꯨ ꯍꯦꯛ ꯍꯦꯛ ꯄꯜꯂꯤ꯫ ꯏꯅꯥꯎꯆꯥꯗꯨ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈ꯭ꯔ ꯃꯥꯜꯂꯤ꯫ ꯏꯅꯥꯎꯆꯥꯅ "ꯇꯧꯅꯨꯅꯦ ꯍꯩꯕꯣ, ꯅꯁꯥ ꯅꯎ ꯈꯔ ꯐꯔꯦ ꯀꯥꯏꯅ ꯑꯁꯣꯟꯕ ꯃꯤꯗ ꯑꯀꯟ ꯑꯔꯤꯡ ꯁꯥꯗꯨꯅꯦ ꯍꯩꯕꯣ꯫ ꯍꯌꯦꯡ ꯋꯥ ꯂꯣꯏꯁꯤꯟꯅꯁꯤ꯫ ꯅꯇꯩꯃꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯤꯜꯂꯛꯀꯦ ꯍꯌꯦꯡ"꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯏꯅꯥꯎꯆꯥꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒ "ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯗꯕꯁꯤꯕꯨ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤꯗ꯫ ꯂꯩꯃꯇꯣꯟꯁꯦ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ꯫ ꯂꯝꯁꯤ ꯁꯤꯒꯗꯕ ꯃꯤꯁꯦ ꯉꯁꯥꯏ ꯅꯍꯥꯟꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯒ ꯁꯤꯔꯤꯕꯗꯣ ꯃꯁꯤꯒꯤ ꯃꯍꯤꯛꯁꯤꯗ ꯊꯣꯝꯖꯤꯜꯂꯒ ꯁꯤꯒꯦꯁꯨ ꯍꯥꯏꯗꯦ꯫ ꯍꯩ ꯇꯝꯄꯥꯛꯂꯩꯃ, ꯌꯨꯝꯗ ꯆꯪꯁꯤꯜꯂꯣ, ꯑꯌꯨꯛ ꯊꯕꯛ ꯂꯩ"꯫ ꯇꯝꯄꯥꯛꯂꯩꯃꯅ "ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯦ, ꯅꯣꯡꯃꯥꯏꯖꯤꯡꯁꯨ ꯊꯕꯛ ꯀꯥꯒꯦ ꯍꯥꯏꯔꯣ"꯫ "ꯏꯍꯦ, ꯍꯌꯦꯡ ꯑꯌꯨꯛ ꯏꯅꯥꯎꯆꯥ ꯄꯣꯂꯣꯏꯒꯗꯣꯏꯁꯤꯗꯤ꯫ ꯏꯪꯈ꯭ꯔꯁꯤꯗ ꯃꯥꯅ ꯃꯥꯡꯒꯣꯟꯁꯤꯗ ꯐꯨꯔꯤꯠꯁꯨ ꯌꯥꯎꯗꯅ ꯈꯣꯡꯒ꯭ꯔꯥꯎ ꯃꯇꯠꯁꯤꯒ ꯑꯍꯤꯡꯁꯤꯃ ꯂꯦꯜꯂꯗꯤ ꯍꯌꯦꯡ ꯃꯥꯒꯤ ꯄꯣꯂꯣꯏꯕ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯣ ꯍꯥ"꯫ ꯇꯝꯄꯥꯛꯂꯩꯃꯅ "ꯑꯣꯟꯊꯣꯛꯄꯅꯤꯗ ꯈꯝꯕꯁꯤꯁꯨ꯫ ꯃꯥꯗꯤ ꯏꯅꯥꯎꯆꯥꯒꯤ ꯁꯦꯠꯂꯤꯕ ꯐꯤꯁꯤꯡꯁꯦ ꯑꯃꯨꯛ ꯂꯣꯏ ꯂꯧꯊꯣꯛꯄꯤꯔꯒ ꯊꯝꯕꯤꯔꯝꯃꯦꯗꯣ ꯇꯧꯔꯤꯕꯁꯦ"꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯈꯣꯏꯔꯥꯡꯕꯝ ꯀꯩꯊꯦꯜꯒꯤ ꯇꯟꯆꯥꯒꯤ ꯍꯣꯇꯦꯜꯗ ꯏꯅꯦ ꯑꯁꯪꯕꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯂꯩꯃꯇꯣꯟꯒꯤ ꯅꯨꯄꯥ ꯏꯅꯥꯎꯆꯥꯒꯅꯤ꯫ ꯏꯅꯦ ꯑꯁꯪꯕꯤꯅ ꯏꯅꯥꯎꯆꯥꯗ "ꯏꯅꯥꯎꯆꯥꯅ ꯇꯟ ꯇꯛꯅ ꯇꯛꯅ ꯏꯅꯦ, ꯏꯅꯥꯎꯆꯥ ꯅꯪꯗꯤ ꯇꯤꯟ ꯀꯥꯡꯒ ꯐꯥꯔꯒ ꯌꯥꯝ ꯆꯥꯏꯔꯛꯏ ꯍꯥꯏꯔꯤꯅꯦ ꯂꯩꯃꯇꯣꯟꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕꯗ"꯫ ꯏꯅꯥꯎꯆꯥꯗꯨ ꯀꯟꯅ ꯅꯣꯛꯂꯒ "ꯏꯅꯦ,
ꯑꯗꯨ ꯋꯥꯗꯣ ꯍꯧꯗꯣꯔꯛꯑꯅꯨ. ꯌꯨꯒꯤ ꯃꯌꯥꯏꯁꯦ ꯑꯉꯛꯄꯅꯤ. ꯇꯤꯟ ꯀꯥꯎꯖꯦꯡ ꯍꯪꯉꯣꯏ ꯐꯥꯎꯕ ꯎꯕ ꯌꯥꯕ ꯅꯠꯇꯦꯗ. ꯌꯨ ꯍꯦꯛꯇ ꯊꯛꯅꯤꯡꯂꯛꯄꯖꯥꯠꯅꯤ. ꯑꯗꯣ ꯃꯇꯝꯗꯨꯗ ꯂꯩꯃꯇꯣꯟꯗꯤ ꯅꯪꯁꯦ ꯐꯠꯇꯦ ꯅꯣꯡꯃꯇ ꯍꯥꯏꯈꯤꯗꯦꯀꯣ ꯑꯩꯉꯣꯟꯗ. ꯑꯩꯅ ꯅꯪꯁꯦ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯂꯁꯤꯅ ꯐꯥꯒꯤ ꯇꯧꯕꯗ ꯂꯩꯃꯇꯣꯟꯅ ꯑꯩꯒꯤ ꯋꯥꯗꯣ ꯐꯥꯒꯤ ꯇꯥꯊꯣꯛꯈꯤ. ꯑꯁꯨꯛ ꯀꯨꯏꯅ ꯇꯟ ꯆꯥ ꯌꯣꯃꯤꯟꯅꯔꯛꯄꯁꯦ ꯅꯪ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯤ. ꯏꯅꯥꯎꯆꯥꯗꯨ ꯇꯟ ꯇꯛꯅ ꯇꯛꯅ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ. ꯏꯅꯦ ꯑꯁꯪꯕꯤꯅ ꯅꯣꯛꯂꯒ, "ꯏꯍꯦ, ꯅꯪꯕꯨ ꯇꯟꯗꯣ ꯏꯁꯤꯡ ꯋꯥꯠꯂꯕꯣ?" ꯏꯅꯥꯎꯆꯥꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯑꯃꯨꯛ ꯅꯣꯛꯏ. ꯏꯅꯥꯎꯆꯥꯒꯤ ꯇꯨꯡꯗꯒꯤ ꯂꯩꯃꯇꯣꯟꯅ, "ꯇꯥꯃꯣ, ꯇꯟꯗꯣ ꯑꯩꯃꯨꯛ ꯇꯛꯑꯣꯔꯥ?" ꯏꯅꯥꯎꯆꯥꯅ, ꯅꯪꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ?" "ꯍꯧꯖꯤꯛꯇ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯌꯦ." "ꯑꯉꯥꯡꯁꯤꯡꯗꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯔꯕꯣ?" "ꯃꯣꯏꯅꯤ ꯍꯜꯂꯛꯄꯒ ꯂꯥꯛꯏꯅꯤ." "ꯒꯥꯔꯤ ꯚꯔꯥ ꯇꯤꯡꯅꯅꯕ ꯂꯥꯛꯅꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯅꯣꯡ ꯐꯥꯗꯣꯛ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯗꯨꯅ ꯑꯃꯅꯤ. ꯅꯪꯕꯨ ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯎ ꯌꯥꯗ꯭ꯔꯣ?" ꯏꯅꯦ ꯑꯁꯪꯕꯤꯅ, "ꯍꯟꯗꯛꯇꯤ ꯂꯩꯃꯇꯣꯟꯒꯤ ꯏꯄꯥ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯑꯩꯁꯨ ꯏꯅꯥꯎꯆꯥ." ꯏꯅꯥꯎꯆꯥꯅ, "ꯏꯅꯦ, ꯊꯥ 5 ꯋꯥꯠꯂꯤꯌꯦ. ꯅꯁꯨ ꯎꯅꯒꯗꯕ." ꯃꯣꯏ ꯑꯍꯨꯝꯗ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ. ꯏꯅꯥꯎꯆꯥꯁꯨ ꯋꯥꯈꯜ ꯇꯥꯔꯤ. ꯌꯨ ꯊꯛꯇꯕꯁꯨ ꯆꯍꯤ 1 ꯍꯦꯜꯂꯤ. ꯍꯧꯖꯤꯛꯇꯤ ꯂꯩꯃꯇꯣꯟꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯥꯟ ナꯏꯗꯕ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯤ. ꯃꯩꯔꯥꯕꯒ ꯉꯥꯟꯕꯤꯒꯁꯨ ꯃꯄꯥꯒꯤ ꯇꯥꯡꯂꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯉꯁꯤꯗꯤ ꯐꯪꯖꯔꯤ. ꯑꯁꯨꯝꯅ ꯏꯅꯥꯎꯆꯥꯅ ꯂꯩꯃꯇꯣꯟꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯉꯝꯕ ꯊꯕꯛ ꯀꯌꯥ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯃꯇꯣꯟ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯊꯝꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯏꯅꯥꯎꯆꯥꯒꯤ ꯍꯣꯠꯅꯖꯃꯟ ꯃꯥꯏ ꯄꯥꯛꯄꯁꯨ ꯉꯝꯈꯤ.